ngasi phone ki ba masum thok ki ba tuan tuan ba thodo wa thok singi maru oi bi pau sing khong ga saraga Manipur top channel ki maike gi thamjig ahan ba state gi wang ba thok maru oi ba pau khra hana nong na maram oiduna Tamil Nadu da miyoi taraga mari sire sena airport ta han khidre ha ba pau ma report tawri ngasi news agency amana phongdora khibagi matungina Tamil Nadu gi revenue department gi principal secretary Kumar Zayantana haikiba wafam paladuna Tamil Nadu da leptana akan ba nongju satakhibaga namara moiraga miyoi taraga mari sikre haidi ngara ehing supata ki ba nong namara moiduna state adugi capital city Senai da ising yamna thumjinkhre flight operation singda akai ba thoktuna Senai airport authority singna pung taraga humdoge minute taraga manga dagi taraga nipan fawbada thunglagadaba sing akan manungju amasum akan ba nungsina mara moiduna suspend tawre haina rakthokhi adumapo departure gi schedule di hana lep kibadu adumak satnaragane haiki nong chubagi thawdok singda u samarom hena tuduna nongmagi sathok chasin tawbada akaiba piki ising thumjin khraba subway tarag humdoisu clear tawgadaba wali haidi Fort St George manaktagi awang lomda Forshore state faw sandukliba maming satlaba Marina Beach nong leptana tabadagi ising thamjinkhre atopa pawamana mo BSF ki jurisdiction yaningde Punjab ki deputy chief minister Sukhjinder Singha Randawana ngasi state assembly gi akhanaba session amada resolution ama move tawruduna union home ministry na border security force BSF ki jurisdiction Tes aduda kilometer taraga manga dagi yangkai hengatna ba paukta adu handukna ba demand tokhi magna haikibada BSF ki jurisdiction pangthorakpa haibisi state police amasum Punjab ki miyambu thajadabagi mawong utpani resolution aduda pankibadi Punjab haibisi maraiba kidamak mathuai katkraba amasum mathauna libisingi lamni Punjabi singna leibaki ningtamba landa kathokpa kayam kleki matungda Englishinga maga samapan humfuga nithoi Englishinga maga samapan humfuga manga Englishinga maga samapan humdraga mathoi amasum Englishinga maga samapan maudraga mapanda thokiba lan singda mathwai katkibagi dama thauna phabagi mana sing phangkhrabani Punjab police su top topa maribak ningba force amani masina leibaki apunba amasum integrity ngakpada sauna thaudang lauribani Constitution ki matung ina law and order ngak pa haibisi state government ki mathauni masi ki damak Punjab government na mapung fana mapangal laite asigumba aso warep ama laudringai mamangda center na state government ka tanarang godabani BSF ki jurisdiction kilometer taraga manga digi yangkai phawba pakthoknaba union government na lawbo warep asi state police amasum Punjab miyam da ikai pa pibani adubo hairiba BSF ki jurisdiction asi Manipur Mizoram Tripura Nagaland amasum Meghalaya dadi kilometer nifu lerambadi ki kilometer kun kakhrabani Gujarat ki oinasu BSF ki jurisdiction asi marfudagi yangkhaida handakre Rajasthan ki oinasu yangkhaida lairi haba wafam thamki haina pawshna phungdorakli atopa pawamanamo MLA fam thadoktaba party hongi hongde panghai haiba sidi mikhal meya da issue sagatningbagi panghai da haibani gi yamna Pamladi Khudakta Toubige haina Sagolban constituency gi MLA R ki imona phongdokre wafam asi ngasi nepra major pukri mapalgi nimayoda da nauna saba sanglen sangabagi thoram pangthokpada phongdokhibani haina su source mana makhatana phongdorakli Pau si makasa tajarak po na masum lusilak po na ngasi editorial kalam dagi ngasi phongi pese phong dagi lakhosaraka na memna thamjaramge miyoy bagi sajat nati Longmi singi awaba karimata khantadana phawoi mei thabagi thawong sa tharakpasi ngakpi pham thoktaba maral ama langsinjabani thawong asimakti miyoiba ma oina miyoiba khunai da satgadaba nati Manipur gi longmi singna kum amagi phaw panana ba honabada mayok nariba awaba madi khudong sadaba sing asi maikai kaya marumdani lamdam sigi apunba mi singdagi longmi sinmi singna masing helabasu lau singubagi lamdadi sothana lairi Lawmi singna kum amagi oina puthokliba phongthok sina lamdam masida konadabadagi mapa lamdagi seng kum khudingi leptana pusilakli karigumba natural gi oiba asauba
laibak thiba thawdu amadagi Manipur ga India gi atop state singa samnariba Manipur miyam gi lifeline ni hairibasi tatkiduna nimit kharani mapalam dagi seng pusilakpa lepkhibada mipum kudimak saba phangdabagi phibamda lakadoribani mamangai gi saktang bi ihaudu na honuna mathau tarakadoribani amaromda lamdam sigi miyam gi marueba chinjakti lami singna lau singudagi puthokliba phawasini miyoibigi sakhaw na matam sangna hangduna saklam bagi maisa langlaklabada kanagumba amatana afaba wakal khalak pangamnakloi khunai asida thoaningdaba thawdo wathok kya no makangdana thulaktuna tangdu leitadaba lamda amma oirakani miyoiba khunaida tangdu leitaba haibatu purakpa ngamdrabadi lamdam asi chakhot maikeida mangjin thana sangsin bangamloi maramaduna chinjakta mipal tangdaba haibasi yamnamak tangai fade chinjakta mipal tangdanaba laumi sinmi singbo pungning thawgatuna pothok marang kaina pothok angadabani laumi singna pothokliba pothok sing yamna tamthiba sajata manghanba amadi tangoi olhanbigi thawong asi khak satharoidabani kumasigi laurok pantha yorakpasida Sekmai Police Station gi manung chanba Sekmai Kendra gi National Sports University sagaliba lambigi senjam khunau makha labukta lau sangam nipan gi tuan mapham marida paiba phawbai mai thadu lambagi thawdo asi lamdam sigi mipum khudimangna akan mamong na kandem tawningai ni mai thabadura senariba miyedugi imung manungi miyoy singnasu phawbai mai tharambagi thawong adumakti yaning lamroi tuan ba lapu singna khawdok laba phawbol sing yainanaba paisinduna thamlamba phawbai sing tangoi ohlalamba haibisi senariba miyoy singdu soidana maisa langlakani Manipur lau singugi lamda sothana lairibani kumgi nongdamda lamdam sigi laumi singna kum amagi phau watanaba nungju nungsa marakta sintha pangthoklibani masida masagi laufam leijadaba laumi kyana laupudagi kum amagi phau natragana sel piraga lauba masing yamlaklabani hawkiba sai aniromda COVID-19 pandemic ki saitheng marakta laumi singna khudongchadaba kyamarum mayuknana lau urakhi kumsigi oina nong marang kaina sudabadagi labukte ising leitabadagi laumi singna lau panana bo honabada sel amadi pangal gi awaba kyamarum mayonakhi lau palaba matungda laingakna subsidized rate ta phangaliba chemical fertilizer urea matam sana phangmangamdabadagi awaba su mayonakhi awaba kya sigi marakta ising mathau tarakpada ithai lokhong matik chadabadagi labukte ising phangdabadagi lophom ayamba wahikta sinduna photo handandori asigumba khudong thiba kaya marum mayoknaduna honariba laumi singi awaba karimata udana phawoi mai thabada senaba sing laingakna tuminna yengduna laithopusumloi athuba matamda fagalaga logeba matik chaba sairak pisi miyoibagi sajat satnaba lamjing laptaksi haiba ngasigi editorial kalamsi myamna thamjage adug mya hauji ko inati pauk sima tang se lusinjarage amasum pathok sagi bada soki plan ki ba kya yaur sim myamna ngapi ni matam gi marui bi pauk sing leptana myamda update pi jara kainasu channel sigi me ke digi myamna thamjari and thank you